Lainingthau Sanamahi Temple Board ki President amadi Manipur ki Chief Minister N Biren ngasi haying khongwal uthong yumpham da leiba Lainingthau Sanamahi ki laisengda nongpok thangba hojang dagi changlaktuna lai khurum khrai ima leimarel sidabi amadi Sanamahi ki khobamda Chief Minister na COVID-19 ki laichet asigi awa ana misimina asibu ko honbina ba thongi khi Laining laisong ki thoromdi Maivarel Maisnam Ibo Baluangna mapungoina pangthokhi Adungai kumza lising amaga chanipan marikudra thoigi Jun Nipanda Sakti Lairaba British ka land song kiba amadi Maraibang Mazati ki damak thawaina pontha pikiba Subedar Niranjan Singh Chetrina laikidaba namitpun ningsing naduna Samaga kuntra raksuba ningsing kumon thorom ngarang All Manipur Gorkha Students Union sinduna kangla tombida leiba athoba sigi khubamda pangthokre Thorom adugi saru amoina athoba sigi khubamda hailei katpa thaumai katpaga lunana minute ama tumina leptuna miyamna laikidraba athoba sigi mafamda ikai khumnaba utki COVID-19 laichet asida mangjil thana thabak tawriba pawmi singna ana yek thorakpada mateng pangnaba hawdokiba amju COVID-19 relief fund ngase CPI Manipur State Council gi member singna lupa lising tara gi senpham mateng panglakhre mateng pangbaduda CPI Central Committee gi member Dr. M Nara CPI Manipur gi General Secretary L Sotin Kumar amadi atay atopa member yauna senpham adu amju gi acting president Saubam Pokuljaw da khusinakhi Haukiba May Kuntaruki numidang pung nipan makhairom tarakpa matamda Lilong Police Station ga thangnana leiba Taraturuk suba Assam Rifles ki camp ta bom nangsinduna pokhayan kiba thaudokta senabani haiba Pripak Pro gi lamiama Imphal East Commando amadi taramanga suba Assam Rifles ki apunba team amana ngarang numidang wairam pung marirom tarakpa matamda Imphal East ki Arapti Lilong Mapaldagi fare hairi farba miyo edudi Khulakpam Mubinur Rahman Jahi 18 apokpa Khulakpam Mujibur Rahman Lilong Litan thongmanaktagini Sagolban Asia manungda COVID-19 na maram oiraga laikidaba imungda Asia gi MLA RK Imona lupa lising kun pigane haina lauthoki badugi makha tarpoina ngasi MLA gi minyang makhada Asia gi imung taratrukta lauthoki ba senfam sing kusina krai iramasi gi matangda MLA na khujek piduna thadrokpa photo yaw bachero lamana hairuk libadi malem gi meba khunaida landarak liba COVID-19 laichet thengnabada aikhoi gi lokhadraba thodang sing adu longminasi The Ideal Club Sagolban Tera Kaichelna Hojik Malem Yuna Sandorokliba COVID-19 laichet asibu thengnanaba sangsinakliba thabak thorongi manungsana hojik laingangna paksana mitung khudimak vaccine kapnaba sangsinakliba tanja asida club asina health department ka kusamnaduna mass vaccination gi thabak sathakrai hanbigi oina chahini pumanga gi mathakta leibasing hida kapthokhi BJP Bishnupur District ki Vice President Sanjoy Ehan Themnangasi kumbi AC gi manungsana leiba Torbung Bangla amasung Phogaksaw Ikhai Khungang Singgi imung kayada COVID-19 positive oiba yaruktuna lengakna containment zone lauthokraba awana mayoknariba imung nifuromda chana thanaba polam kya mateng pangkhre thoramaduda Sanjoy Ahan Themna COVID-19 hariba laina laichadasi mi amadagi amada launa ganbo oibana containment zone lauthoktuna paksana launa raktanaba lengakna session thorang lokhatuna mamal yamnaba miyoiba khogi punchi kannaba honabani haike Ngasi Jiribam District ke Babu Parada leiba multi supermarket complex ta sengda sagaliba State Bank of India SBI ki branch office ta Manipur Food Industry Corporation Limited ki Vice President K Sarat Kumar amadi Jiribam Municipal Council ki Executive Officer M Surjitna chatuna yengshin krai yengshin khongchat aduga mari leinana K Sarat Kumar na pawmi singda haikibada matam kya gi mamangdagi Jiribam miyamna khaurang nangaina raklaba bank asigi branch asi Jiribam da kuidana hangdoknagani branch asina hangdorpa matamda nipung khudimangna banking service ke kanaba lomina se haike ngasi None District ke Community Quarantine Center Ten Konjang Resources Mobilization Committee ke lamjing makhada thamarom changna sathakiba donation drive ta fangnakpa selna COVID-19 laina laichat laksinaba sijananaba khuchu khulai amasung atai polam sing ngasi asamba handing over kam taking over ge thoram aduda Longwai Bazar sector pangthuk bolena polam sing kusina krai thoram aduda Gailanlung Kamai Convener na committee ki maikadigi Dr. Gailanlung Thaimai District Surveillance Officer da kusina ke Kumza lising ani nipan gi yang taruk rak suba National Film Award ta Best Critic ki mana phangkraba Manipuri cinema bu awang ba thakta pukhana bahana bada asoba thodang lauramba RK Bidur ngasi numiyung ba matungda COVID-19 namar moiduna Janim sta like drai lising amaga chamapan ni phuma thogi October 13 ta nomaibung wangkhairak palaikai da pokiba RK Bidur masagi chahi marifu henkrai lising amaga chamapan humpu tarukta lingkat kiba Film Society of Manipur gi asoba thodang lauram batana tana Manipur Film Journalists and Critics Association gi su founder president oiram ki